Meitei gi MLA singi igo wanglingai lingjel manaba ngamdabana MLA sing asina Meitei ekhoi Mut-Hanbani drama tokpiro nasage state na khoina kangadabani haina People's Progressive Alliance Manipur PPAM gi member TH Sujata na wafam kaya thamlakrei ngasi Manipur Press Club ki Loktak Hall da pangthokpa pawgi mifamda TH Sujata na makataraduna People's Progressive Alliance Manipur na April 15 da lauthokiba matung inna MLA yankai mapan gi oina signature campaign chathaki campaign aduda pirakhiba thajaba matung ina MLA sing maraktagi MLA kon mathoina Prime Minister Home Minister da anoba lengak ama semnaba memorandum pisinki khongthang aduma kiyamnamak phai adubu miyamgi apambadi oikhide drama oikhi Lengak sembhaibasi state ki oiba thabakni center na yadragadi MLA sing karimta tawba ngamdabra haina hangki President rules na lamdam asida awanba purakpa ngamkhrabara hauzik aikhoi gi icha sing phaba leptri signature campaign aduda Chandel AC gi MLA gi gate ngaihalaga city police kauraga oina tanthorakhiba Thongzu AC gi MLA ahumlak unaba chatpada ahal laman yauna sumangda lephalaga halhalakhiba Sagolban AC gi MLA na lengak thugaibada chenaba singhana signature tawhalago hairakpa yamna lebak macha taba watpani singdamai AC gi MLA shu mahaki senior ni haiba PRO da oina sign tawhalakhi MPCC के प्रेसिडेंट ना उनवा फंगद्रगा दिल्ली दगी पिरखिबा स्टेटमेंट कंडेम तवी मोय मयाम असि लैबदगी आइडिया ऑफ मणिपुर कांखोंग चाइहले इंडिया का पाकिस्तान का ओइरखलिबा असिदा रूलिंग ऑपोजिशन थीदना पुन्ना मिफम पांथोकलगा लेमिनखरे मणिपुर दना दिल्ली गुमना लेमिनबा ngamdriba karigino lengak semba asidi state की इशूनी नसागे स्टेट नखोइना कनगदबनी हाइबा खांगबा चुंगनी Leibaki Khanba MLA na Governor Unabiyu, Delhi Yaugana Hingba Ngamloidaba Oina Leibiranu, Yaraktragadi People's Progressive Alliance Manipurna Makhataba Kongjang Lakani Haiki. Apoi idea of Manipur Pamaki the Motopona Zabani, PPN and Changela Putimati, idea of Manipuki the Motachakani, Ama Habalete, Adu Aramula have a Magis team Suyawi, Using around Motamina Sana Sana Sumedia Kurangani, Palamenta, Cabinet meeting committee Razdana, Torga Defense Toraga, Rahul Gandhi Suyawani, when the Sonda Tonga Tanarito. Upon Bagmi Sakale, Aduka Pigi Karikingam Dava. Karikingam Nova, Drama Toxi, Center Toxi, Nasai State, Nasana and Gadabni, Manipuram, Duena and Gadam have a say. Nasi, President Hanigi, Nuena Gamaro Haragan, Hydopino, Razamian, Drama to over. Niki Dramas, Pileba, Uzi Quata Bagno, Tapio. Kana Gupa Emil and Talenti, my Mikey and the Matam board. Kali Matam board, no Pamnika Calibro, Brazasu can Tabiro Hasni. Drama toxi, drama yang tobiran usi yang warren lupan ngapu kita makan ya. Hing na hing sana dana society of Mayam relief came the Yormani usi su adu gumba kayama belay. Cingkung cinga de lay by my bel singasi eking tumdri. No na kasi no may kapal le peharakasu mathamoy da apian ba. Pothaba mai ba mata leiti masi puna mokse hana noi na khalu noi center tok thoku lyric game amasu chingphung chingya prajam gi leiba condition se yenga kan noi decide taw thaka se ba state ki subject ni masi kaw banu